ꯆꯦꯒꯤ ꯂꯥꯡꯗ ꯕꯨꯡꯉꯣ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ, ꯄꯨꯝꯅꯃꯛ ꯋꯥꯈꯜꯅ ꯁꯥꯒꯠꯆꯕ ꯀꯦꯔꯦꯛꯇꯔ ꯉꯥꯛꯇꯅꯤ꯫ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯅ ꯑꯏꯕꯤ ꯃꯣꯏꯔꯥꯡꯂꯩꯃꯒꯤ ꯁꯥꯏꯠꯇꯒꯤ ꯊꯝꯕꯤꯔꯛꯏ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯆꯦꯒꯤ ꯂꯥꯡꯗ ꯕꯨꯡꯉꯣ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯦꯟꯗ꯭ꯔꯥꯗꯅꯤ꯫ ꯍꯤꯌꯥꯏꯅꯨꯒ ꯍꯦꯟꯊꯣꯏꯒ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯔꯤ, ꯆꯤꯟꯁꯨ ꯂꯦꯞꯇꯦ, ꯑꯅꯤꯃꯛ ꯆꯤꯟ ꯀꯥꯡꯖꯩ ꯉꯥꯛꯇꯅꯤ, ꯑꯗꯨꯅ ꯌꯩꯅꯔꯤꯈꯩ ꯂꯣꯏꯕ ꯅꯥꯏꯗꯦ꯫ ꯍꯦꯟꯊꯣꯏꯅ, ꯅꯨ ꯑꯩꯈꯣꯏꯁꯦ ꯀꯣꯂꯦꯖꯁꯨ ꯇꯪꯈꯥꯏ ꯆꯟꯁꯤꯜꯂꯛꯑꯕꯅꯤꯀꯣ, ꯑꯁ ꯄꯥꯝꯃꯨꯏꯌꯦ ꯄꯨꯟꯁꯤꯁꯦ ꯂꯣꯏꯈꯤꯅꯤ ꯈꯟꯕꯗ꯫ ꯍꯤꯌꯥꯏꯅꯨꯅ, ꯇꯨꯝꯃꯨꯔꯅꯨꯗꯨꯗꯤ ꯂꯣꯏꯈꯤꯅꯤ ꯄꯥꯈꯠꯂꯗꯤ, ꯍꯧꯖꯤꯛ ꯕꯣꯔꯥꯀꯥꯁꯦ ꯆꯥꯔꯨꯔꯅꯨꯋꯣ, ꯍꯣꯔꯦꯟ ꯗꯥꯏꯔꯤꯌꯥ ꯇꯧꯅꯤꯅ ꯈꯜꯂꯗꯤ꯫ ꯇꯥꯅꯤꯡꯗꯦꯀꯣ ꯆꯥꯔꯤꯊꯩꯉꯩꯁꯤꯗ꯫ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ? ꯂꯣꯏꯈꯤꯅꯤ ꯄꯥꯈꯠꯂꯗꯤ ꯊꯕꯛ ꯑꯝꯇ ꯇꯧꯔꯨꯔꯅꯨ, ꯐꯃꯨꯡꯗ ꯇꯨꯝꯃꯒ ꯂꯩꯌꯨ, ꯍꯧꯒꯠꯂꯛꯀꯅꯨ, ꯌꯦꯡꯅꯤꯡꯗꯦ ꯑꯩ꯫ ꯋꯥꯒ ꯑꯝꯇ ꯉꯥꯡꯕ ꯌꯥꯕꯖꯥꯠ ꯅꯠꯇꯦ꯫ ꯑꯩꯅ ꯐꯖꯅ ꯆꯨꯝꯅ ꯍꯥꯏꯔꯁꯨꯅꯦ, ꯃꯥꯅ ꯑꯗꯨꯝ ꯑꯆꯨꯝꯕ ꯁꯥꯈꯤ, ꯑꯔꯣꯏꯕꯗ ꯑꯩ ꯑꯗꯨꯝ ꯑꯔꯥꯟꯕ ꯇꯥꯍꯧꯏ꯫ ꯍꯤꯌꯥꯏꯅꯨ ꯇꯥꯁꯤꯟꯅꯗ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯥꯏ꯫ ꯇꯟꯖꯥꯗꯨꯗ ꯄꯥꯈꯪ ꯃꯆꯥ ꯈꯔꯁꯨ ꯃꯈꯣꯏꯒ ꯍꯦꯛ ꯊꯪꯅꯅ ꯐꯝꯊꯔꯛꯏ꯫ ꯍꯦꯟꯊꯣꯏꯅ, ꯅꯨꯄꯤ ꯌꯦꯡꯉꯨ, ꯅꯥꯀꯟꯗ ꯑꯉꯥꯡꯁꯤꯡꯁꯦ ꯄꯣꯁ ꯇꯥꯗ꯭ꯔꯣ? ꯍꯤꯌꯥꯏꯅꯨ ꯌꯦꯡꯗꯦ, ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯆꯥꯏ꯫ ꯍꯦꯟꯊꯣꯏꯅ ꯍꯟꯖꯤꯟꯅ, ꯅꯨꯄꯤ ꯌꯦꯡꯉꯨꯗ, ꯍꯣꯔꯦꯟ ꯅꯪ ꯔꯤꯒ꯭ꯔꯦꯠ ꯆꯥꯍꯧꯅꯤꯗ꯫ ꯍꯤꯌꯥꯏꯅꯨ ꯈꯔ ꯍꯥꯎꯇꯅ, ꯅꯪ ꯆꯥꯔꯣꯏ ꯍꯥꯏꯔꯗꯤꯅꯦ ꯗꯁꯕꯤꯟꯗ ꯍꯥꯞꯈ꯭ꯔꯒꯦ, ꯌꯥꯔꯕꯣ? ꯑꯁ ꯀꯩꯅꯣꯍꯦ, ꯆꯥꯈꯤꯒꯦ ꯄꯥꯝꯃꯨꯏꯌꯦ, ꯄꯩꯁꯥ ꯇꯤꯡꯈꯩ ꯃꯌꯥꯝ ꯂꯩꯁꯤꯜꯂꯒ ꯏꯔꯥꯏ ꯂꯥꯏꯅ ꯗꯁꯕꯤꯟꯗ ꯍꯥꯞꯈ꯭ꯔꯒꯦꯌꯦ꯫ ꯑꯗꯨꯗꯤ ꯆꯥꯔꯣ, ꯋꯥꯊꯤ ꯇꯧ ꯂꯩꯔꯅꯨ꯫ ꯌꯦꯁ ꯃꯤꯁ꯫ ꯃꯣꯏꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯑꯉꯥꯡꯁꯤꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯏ꯫ ꯑꯊꯣꯏꯕꯅ, ꯅꯤꯄꯥ ꯀꯩ ꯆꯥꯁꯤꯒꯦ? ꯃꯥꯂꯦꯝꯅ, ꯅꯣꯏꯅ ꯆꯥꯁꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯌꯥꯔꯦ ꯑꯩꯒꯤꯗꯤ꯫ ꯍꯤꯌꯥꯏꯅꯨ ꯃꯥꯂꯦꯝꯒꯤ ꯃꯈꯣꯟ ꯇꯥꯕꯗ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯃꯥꯂꯦꯝ ꯍꯣꯏꯔꯣꯝꯗ ꯌꯦꯡꯉꯛꯏ꯫ ꯃꯥꯂꯦꯝꯁꯨ ꯃꯉꯣꯟꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯐꯝꯃꯤ꯫ ꯍꯤꯌꯥꯏꯅꯨꯅ ꯌꯦꯡꯊꯣꯔꯛꯄꯗ ꯃꯥꯂꯦꯝꯅ ꯌꯦꯡꯈꯠꯂꯛꯄꯒ ꯃꯄꯥ ꯆꯥꯅꯩ꯫ ꯍꯤꯌꯥꯏꯅꯨ ꯃꯥꯂꯦꯝꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯃꯥꯂꯦꯝ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯀꯩꯅꯣ ꯁꯤ ꯅꯨꯄꯤꯁꯤꯅ ꯑꯩꯉꯣꯟꯗ ꯆꯥꯗꯧꯈ ꯌꯦꯡꯉꯤꯁꯤꯅ? ꯍꯤꯌꯥꯏꯅꯨ ꯑꯗꯨꯃꯛ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯍꯦꯟꯊꯣꯏꯅ, ꯅꯨꯄꯤ ꯆꯥꯗ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ? ꯁꯤ ꯆꯥꯎ, ꯏꯇꯣꯝ ꯆꯥꯕ ꯂꯣꯏ ꯉꯝꯃꯣꯏꯕ, ꯌꯥꯝ ꯌꯥꯝꯃꯦ ꯑꯆꯥꯄꯣꯠꯁꯦ꯫ ꯍꯦꯟꯊꯣꯏꯅ ꯉꯥꯡꯂꯤꯗꯣ ꯍꯤꯌꯥꯏꯅꯨ ꯇꯥꯗꯦ, ꯃꯥꯂꯦꯝꯗ ꯃꯤꯠꯐꯝ ꯍꯣꯡꯗ ꯌꯦꯡꯉꯤ꯫ ꯍꯦꯟꯊꯣꯏ ꯍꯤꯌꯥꯏꯅꯨꯅ ꯈꯨꯝꯃꯛꯇ꯭ꯔꯕꯗ ꯀꯩꯗꯧꯔꯕꯅꯣꯅ ꯌꯦꯡꯈꯠꯂꯛꯄꯅꯤ꯫ ꯍꯤꯌꯥꯏꯅꯨꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨꯗ ꯀꯅꯥꯗ ꯌꯦꯡꯉꯤꯅꯣꯅ ꯃꯥꯁꯨ ꯌꯦꯡꯂꯛꯏ꯫ ꯉꯁꯥꯏꯒꯤ ꯃꯥꯅ ꯍꯥꯏꯕ ꯑꯉꯥꯡꯁꯤꯡꯗꯨꯗ ꯌꯦꯡꯕ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯤ, ꯀꯩꯅꯣ? ꯑꯆꯥꯄꯣꯠꯁꯦ ꯑꯩ ꯏꯇꯣꯝꯗ ꯆꯥꯕ ꯉꯝꯃꯣꯏ, ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯕ꯫ ꯑꯗꯣ ꯐꯖꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ, ꯈꯪꯍꯜꯂꯛꯇ꯭ꯔꯁꯨ? ꯑꯩꯅ ꯀꯥꯏꯗ ꯈꯪꯍꯜꯂꯤꯕ, ꯅꯇꯣꯝꯇ ꯈꯪꯖꯔꯒ? ꯌꯥꯔꯦ ꯈꯪꯉꯤ, ꯆꯥꯔꯣ꯫ ꯃꯇꯥ ꯑꯃꯅꯤ ꯁꯤ ꯅꯨꯄꯤꯁꯦ꯫ ꯍꯤꯌꯥꯏꯅꯨ ꯑꯆꯥꯄꯣꯠꯇꯨ ꯂꯥꯝꯃꯒ ꯆꯥꯕ ꯌꯥꯎꯁꯤꯜꯂꯤ꯫ ꯁꯣꯝꯗ ꯃꯥꯂꯦꯝꯁꯨ ꯋꯥꯈꯜꯗ ꯈꯜꯂꯤ, ꯀꯩ ꯃꯤꯠꯌꯦꯡꯅꯣ ꯃꯥꯏ ꯃꯤꯠꯌꯦꯡꯗꯨꯕꯣ? ꯅꯠꯇꯦ ꯁꯤꯕꯨ ꯃꯣꯏ ꯅꯨꯄꯥ ꯑꯣꯏꯅ ꯎꯔꯖꯥꯠꯂꯣ? ꯑꯩꯉꯣꯟꯗ ꯆꯍꯤ 3-4ꯗꯤ ꯍꯜꯂꯝꯅꯤ, ꯑꯗꯨꯒ ꯏꯔꯥꯡ ꯃꯤꯠꯌꯦꯡ ꯀꯥꯁꯨ ꯌꯦꯡꯁꯤꯜꯂꯛꯏ, ꯁꯛꯇꯥꯁꯤꯒ꯫ ꯑꯗꯣ ꯑꯗꯨꯝ ꯐꯕꯨꯗꯤ ꯐꯖꯩꯗ꯫ ꯑꯊꯣꯏꯕꯅ, ꯅꯨꯄꯥ, ꯀꯩꯗꯧꯔꯦ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯅ? ꯀꯩꯁꯨ ꯇꯧꯗꯦꯗ, ꯁꯨꯝ ꯐꯤꯂꯝ ꯑꯃ ꯅꯤꯡꯁꯤꯡꯉꯛꯄ꯫ ꯀꯩ ꯐꯤꯂꯝ ꯇꯟꯖꯥꯁꯤꯗ? ꯃꯃꯤꯡꯗꯤ ꯈꯪꯗ꯭ꯔꯦ, ꯑꯦꯛꯇ꯭ꯔꯦꯁ ꯙꯅꯃꯟꯖꯨꯔꯤꯅ ꯀꯨꯝꯕ ꯑꯕꯣꯛꯄꯥ ꯂꯩꯕꯤꯅ ꯃꯃꯥ ꯁꯥꯕꯅꯤ꯫ ꯑꯗ ꯙꯅꯃꯟꯖꯨꯔꯤꯗꯣ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯁꯥꯕꯅꯤ꯫ ꯑꯗꯨꯒꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯗꯣ ꯅꯤꯡꯁꯤꯡꯉꯛꯄ꯫ ꯀꯩꯒꯤ ꯅꯪꯗꯤ? ꯈꯪꯗꯦ, ꯁꯨꯝ ꯅꯤꯡꯁꯤꯡꯉꯛꯄ꯫ ꯌꯥꯔꯦꯁꯦ, ꯆꯥꯅꯕ ꯄꯨꯔꯤ, ꯆꯥꯔꯁꯤ, ꯊꯦꯡꯅ ꯍꯟꯖꯤꯟꯕ ꯌꯥꯔꯣꯏꯕ, ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯕꯅꯤ, ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯑꯃꯨꯛ ꯐꯨꯅꯤꯕ ꯑꯩ꯫ ꯅꯣꯏꯈꯛ ꯆꯦꯛꯁꯤꯟꯕꯅꯤꯅ꯫ ꯅꯥꯎꯇꯣꯟꯅ, ꯃꯥꯒꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ, ꯃꯥ ꯈꯛ ꯆꯦꯛꯁꯤꯟꯕ, ꯑꯩꯈꯣꯏꯅ ꯄꯪꯊꯥ ꯊꯥꯗꯣꯛꯄ ꯃꯆꯥ ꯇꯥꯍꯟꯕꯅꯦ ꯑꯗꯨꯝ꯫ ꯃꯥꯂꯦꯝꯅ, ꯅꯣꯡꯃꯗꯤ ꯑꯁꯤꯒꯤ ꯋꯥꯍꯩꯁꯤꯅꯅꯦ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯈꯠꯅꯗꯣꯏꯅꯤ꯫ ꯌꯥꯔꯦ, ꯀꯩꯁꯨ ꯈꯠꯅꯔꯣꯏ꯫ ꯅꯥꯎꯇꯣꯟꯅ, ꯍꯣꯏ ꯂꯧꯈꯠꯄꯤꯔꯣ ꯑꯣꯖꯥ꯫ ꯆꯥꯕ ꯍꯧꯔꯦ꯫ ꯃꯥꯂꯦꯝ ꯍꯤꯌꯥꯏꯅꯨ ꯍꯣꯏ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯂꯩꯔꯝꯗ꯭ꯔꯦ꯫ ꯂꯝꯕꯤꯗ ꯍꯦꯟꯊꯣꯏꯅ ꯆꯤꯡꯂꯒ ꯆꯠꯈꯤꯕꯗꯨ ꯎꯏ꯫ ꯃꯁꯥꯗ ꯋꯥꯏ ꯈꯔ ꯁꯪꯉꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯍꯤꯌꯥꯏꯅꯨꯅ, ꯊꯥꯗꯣꯛꯑꯝꯅꯤ ꯅꯨꯄꯤ, ꯑꯩ ꯐꯣꯇꯣ ꯑꯝꯇ ꯅꯝꯍꯧꯒꯦꯕ, ꯈꯨꯠꯁꯤ ꯊꯥꯗꯣꯛꯑꯝꯅꯤ꯫ ꯍꯦꯟꯊꯣꯏꯅ, ꯅꯨꯄꯤ ꯅꯪ ꯉꯥꯎꯔꯕꯣ? ꯀꯩꯅꯣ ꯃꯤ ꯑꯉꯥꯡꯁꯤꯗ ꯅꯪ ꯈꯜꯂꯤꯗꯨꯕꯣ? ꯌꯦꯡꯕꯗ ꯑꯩꯈꯣꯏꯅ ꯆꯍꯤ ꯈꯔ ꯑꯗꯨꯝ ꯍꯜꯂꯝꯗꯧ ꯃꯥꯜꯂꯦꯕ,
ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯑꯗꯩ ꯁꯦꯅꯤꯌꯔꯁꯤꯡꯅ ꯄ꯭ꯔꯣꯄꯣꯁ ꯇꯧꯔꯛꯄꯗꯅ ꯅꯣꯡꯃꯇ ꯌꯥꯎ ꯀꯧꯕ ꯂꯩꯇꯦ ꯑꯗꯨꯒ ꯑꯉꯥꯡ ꯅꯥꯎꯁꯤꯗ ꯅꯪ ꯈꯜꯂꯤꯗꯣ ꯀꯩꯅꯣꯝꯅꯤ ꯆꯣꯞꯄ ꯅꯪꯖꯅꯤꯀꯣ ꯅ ꯅꯋꯥ ꯂꯧꯗꯦꯍꯦ ꯀꯣꯏꯒꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯃꯁꯛꯇꯣ ꯅꯨꯡꯁꯤꯃꯟꯕꯗꯨꯗ ꯐꯣꯇꯣ ꯑꯃꯅꯤ ꯈꯛ ꯅꯝꯕꯅꯤ ꯀꯩꯅꯣ ꯑꯩꯅꯦ ꯃꯉꯣꯟꯗ ꯀꯣꯏꯒꯦꯗꯤ ꯍꯥꯏꯈꯤꯗꯦ ꯀꯩꯅꯣ ꯑꯗꯩ ꯑꯩꯅ ꯐꯣꯇꯣ ꯅꯝꯕꯗꯨꯁꯨ ꯃꯥ ꯎꯍꯧꯕ ꯅꯠꯇꯦ ꯂꯣꯟꯅ ꯅꯝꯖꯕꯅꯤ ꯁꯤꯗꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯃꯤꯅ ꯎꯊꯣꯛꯈ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯕ ꯍꯥ ꯃꯁꯥ ꯇꯥꯛꯇ ꯂꯣꯟꯅ ꯐꯣꯇꯣ ꯅꯝꯃꯝꯃꯦ ꯍꯥꯏꯗꯅ ꯀꯣꯏꯕ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯁꯤꯒꯤ ꯃꯃꯥꯡꯗ ꯂꯥꯎꯔꯛꯑꯗꯤ ꯂꯩꯁꯥꯕꯤ ꯆꯠꯂꯣꯏꯔꯦꯅꯦ ꯌꯥꯔꯦ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪ ꯆꯠꯁꯤ ꯂꯥꯎ ꯃꯥꯡ ꯊꯥꯔꯣ ꯑꯁꯨꯝꯅ ꯍꯤꯌꯥꯏꯅꯨꯒ ꯍꯦꯟꯊꯣꯏꯒꯁꯨ ꯃꯌꯨꯝ ꯍꯟꯈ꯭ꯔꯦ ꯍꯤꯌꯥꯏꯅꯨꯒꯤ ꯊꯃꯣꯏꯗ ꯃꯥꯂꯦꯝ ꯎꯔꯨꯕꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯐꯥꯎꯈ꯭ꯔꯦ ꯁꯣꯝꯗ ꯃꯥꯂꯦꯝꯁꯨ ꯆꯞ ꯃꯥꯟꯅꯩ ꯍꯤꯌꯥꯏꯅꯨ ꯎꯔꯨꯕꯗꯒꯤ ꯃꯔꯝ ꯂꯩꯇ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯗꯕꯒꯨꯝ ꯁꯥꯎꯅꯤꯡꯒꯨꯝ ꯑꯗꯨꯝ ꯇꯧꯔ ꯂꯩ ꯑꯗꯨꯅ ꯆꯥꯔꯤꯕ ꯑꯆꯥꯄꯣꯠꯁꯤꯡꯗꯨꯁꯨ ꯆꯥꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯃꯥꯂꯦꯝꯒꯤ ꯃꯇꯧꯗ ꯑꯊꯣꯏꯕ ꯋꯥꯍꯪ ꯇꯧꯔꯛꯏ ꯀꯩꯗꯧꯔꯦ ꯅꯨꯄꯥ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯗꯨꯒ ꯕꯣꯔꯥ ꯄꯥꯝꯈ꯭ꯔꯕ ꯅꯪ ꯏꯆꯥ ꯆꯥꯗ꯭ꯔꯤꯁꯤꯅ ꯀꯩꯒꯤ ꯆꯥꯅꯤꯡꯗ꯭ꯔꯕ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯏ ꯑꯗꯨꯏꯅꯤ ꯅꯣꯏ ꯆꯥꯔꯣ ꯅꯥꯎꯇꯣꯟꯅ ꯀꯩꯗꯧꯔꯒꯦ ꯃꯤ ꯅꯨꯄꯥ ꯀꯩꯁꯨ ꯇꯧꯗꯦ ꯃꯤ ꯑꯩ ꯉꯁꯤꯗꯤ ꯄꯨꯛꯁꯦ ꯏꯊꯟ ꯊꯜꯂꯦ ꯆꯥꯅꯤꯡꯗꯦꯕ ꯑꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯥꯔꯒꯦꯀꯣ ꯆꯥꯔꯣ ꯊꯦꯡꯉꯦ ꯍꯜꯂꯁꯤ ꯍꯣꯏ ꯉꯥꯏꯍꯥꯛ ꯆꯥꯔꯕ ꯃꯇꯨꯡ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯊꯣꯏꯕꯅ ꯄꯩꯁꯥ ꯄꯤꯔꯝꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯒꯥꯔꯤ ꯃꯆꯥ ꯑꯃꯗ ꯄꯨꯟꯅ ꯇꯣꯡꯂꯒ ꯍꯟꯈ꯭ꯔꯦ ꯀꯦꯕꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯃꯤꯔꯦꯝ ꯊꯥꯛꯄꯗꯅꯦ ꯄꯨꯟꯁꯤꯁꯦ ꯇꯪꯈꯥꯏ ꯍꯦꯟꯅ ꯂꯣꯏꯁꯤꯜꯂꯦ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯃꯆꯥꯁꯤꯗ ꯁꯤꯈ꯭ꯔꯗꯤꯅꯦ ꯈꯔ ꯋꯥꯏ ꯁꯪꯉꯅꯤ ꯑꯔꯦꯝꯕꯗ ꯃꯍꯩ ꯇꯝꯃꯤꯅꯤ ꯍꯥꯏꯗꯅ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯊꯥꯗ ꯂꯩꯔꯦ ꯍꯌꯦꯡ ꯃꯣꯏꯅ ꯃꯤ ꯑꯣꯏꯈ꯭ꯔꯒ ꯑꯩꯈꯣꯏꯗ ꯀꯩꯁꯨ ꯀꯥꯟꯅꯕ ꯐꯪꯗꯧꯁꯨ ꯂꯩꯇꯕ ꯑꯩꯗꯤꯀꯣ ꯑꯩ ꯍꯥꯏꯁꯤꯅꯦ ꯑꯩ ꯀꯦꯅꯨꯅ ꯀꯩꯅꯣ ꯏꯃꯥ ꯑꯗꯨꯋꯥꯏꯗ ꯑꯃꯨꯛ ꯄꯣꯔꯣꯛ ꯁꯣꯟꯗꯅ ꯂꯩꯔꯤꯗꯨꯕꯣ ꯊꯕꯛ ꯂꯣꯏꯁꯤꯟꯒꯤꯗꯦ ꯍꯥꯏꯗꯗꯅ ꯍꯥꯏ ꯇꯥꯅꯤꯡꯗꯦ ꯅꯊꯧ ꯇꯧꯔꯨꯁꯨ ꯅꯪꯉꯣꯟꯗ ꯑꯩ ꯄꯥꯅꯕꯤꯌꯨ ꯍꯥꯏꯗꯦ ꯍꯣ ꯄꯥꯅꯕ ꯅꯠꯇꯤꯌꯦ ꯉꯁꯥꯏꯗ ꯏꯃꯥꯅ ꯇꯧꯔꯤꯗꯣ ꯌꯦꯡꯅꯤꯡꯉꯛꯇ꯭ꯔꯕ ꯑꯗꯨꯏ ꯍꯥꯏꯕꯅꯤ ꯅꯪꯉꯣꯟꯗ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ ꯍꯣ ꯍꯥꯏꯗ꯭ꯔꯁꯨ ꯂꯝꯕꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯏꯃꯥꯅ ꯂꯩꯁꯤꯜꯂꯕꯅꯤꯅ ꯎꯔꯦ ꯑꯗꯨꯅ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯍꯥꯏ ꯅꯪ ꯅꯆꯤꯟ ꯌꯥꯝ ꯈꯨꯝꯕ ꯍꯥꯏꯕ꯭ꯔꯕꯨꯅꯦ ꯅꯆꯤꯟ ꯀꯥꯏꯅꯕ ꯊꯥꯖꯤꯜꯂꯛꯀꯅꯤꯀꯣ ꯊꯥꯖꯟꯕꯤꯔꯣꯍꯦ ꯍꯥꯏ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯪꯈ꯭ꯔꯣ ꯅꯠꯇ꯭ꯔꯗꯤ ꯑꯄꯥꯏ ꯄꯣꯠꯅ ꯁꯣꯏꯗꯅ ꯊꯥꯖꯤꯜꯂꯛꯑꯅꯤ ꯅꯪ ꯑꯁꯦꯡꯕ ꯍꯥꯏꯁꯨ ꯁꯥꯎꯏ ꯐꯠꯇꯕꯤꯁꯦ ꯇꯟꯖꯥ ꯑꯗꯨꯗ ꯏꯕꯣꯍꯜꯁꯨ ꯊꯕꯛ ꯍꯜꯂꯛꯇꯨꯅ ꯆꯪꯂꯛꯏ ꯏꯕꯣꯍꯜꯅ ꯀꯩꯗꯧꯔꯦ ꯅꯃꯥꯅ ꯆꯥꯛ ꯑꯃꯨꯛ ꯆꯤꯛꯅꯔꯝꯃꯤꯗꯨꯅ ꯍꯣ ꯏꯃꯥꯁꯦ ꯊꯕꯛ ꯇꯧꯒꯦꯗꯤ ꯍꯥꯏꯗꯗꯅꯅꯦ ꯁꯨꯝꯆꯤꯠꯁꯦ ꯄꯥꯏꯔꯒ ꯃꯇꯣꯝꯗ ꯄꯣꯔꯣꯛ ꯁꯣ ꯂꯩꯔꯝꯃꯤꯕ ꯑꯗꯨ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯔꯨꯕꯩ ꯁꯥꯎꯔꯤꯅꯤ ꯍꯩ ꯇꯥꯅꯤꯡꯗꯦꯀꯣ ꯅꯆꯤꯟ ꯌꯥꯝ ꯀꯟꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯁꯣꯏꯔꯣꯏꯍꯦ ꯅꯪ ꯌꯥꯔꯦ ꯌꯥꯔꯦ ꯃꯃꯥ ꯅꯪꯁꯨꯅꯦ ꯆꯞ ꯃꯥꯟꯅꯩ ꯅꯆꯥꯁꯤꯒ ꯕꯦꯃꯥ ꯆꯪꯉꯨꯆꯣ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯀꯦꯕꯤ ꯅꯪꯁꯨ ꯅꯊꯧꯗꯣ ꯁꯠ ꯂꯣꯏꯁꯜꯂꯨ ꯑꯉꯥꯡꯁꯤꯒ ꯑꯗꯨꯝ ꯍꯦꯛ ꯃꯥꯟꯅꯩ ꯅꯪꯅ ꯃꯃꯥꯅꯤ ꯈꯔ ꯍꯟꯕ ꯌꯥꯕꯅꯤꯀꯣ ꯀꯦꯅꯨꯁꯨ ꯐꯠ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯏꯕꯣꯍꯜꯅ ꯏꯆꯥꯇꯣꯟꯗꯤ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯀꯦꯕꯤ ꯍꯥꯟꯅꯗꯩ ꯁꯥꯎꯅꯤꯡ ꯂꯩꯔꯝꯕꯅꯤ ꯏꯕꯣꯍꯜꯅ ꯃꯥꯂꯦꯝ ꯑꯃꯨꯛ ꯍꯪꯉꯛꯄꯗꯨꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯑꯗꯨꯅ ꯏꯁꯧ ꯂꯥꯡꯂꯤ ꯈꯨꯝꯂꯛꯏ ꯈꯪꯗꯦ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯒꯅꯤ ꯉꯁꯥꯏ ꯀꯥꯏꯗꯅꯣ ꯃꯃꯥꯟꯅꯕꯈꯩꯒ ꯆꯠꯂꯨꯕꯅꯤ ꯍꯜꯂꯛꯈꯤꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯁꯦꯟꯅꯕ ꯉꯝꯗꯧꯕ ꯑꯉꯥꯡꯒ ꯅꯠꯇꯦꯗ ꯑꯩ ꯌꯨꯝꯗ ꯂꯥꯏꯔꯤꯛꯇ ꯁꯨꯝ ꯄꯥꯔꯒ ꯂꯩꯕꯗꯨꯗ ꯕꯣꯔꯤꯡ ꯆꯨꯗꯅ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯂꯨꯕ ꯑꯣꯏꯔꯝꯅꯤ ꯃꯥꯕꯨ ꯊꯣꯛꯂꯝꯗꯥꯏꯗ ꯅꯪꯉꯣꯟꯗꯒ ꯍꯥꯏꯔꯝꯗꯕ꯭ꯔꯣ ꯍꯣ ꯃꯆꯦꯗ ꯍꯥꯏꯔꯝ ꯃꯥꯜꯂꯦ ꯑꯩꯉꯣꯟꯗ ꯀꯥꯇꯤ ꯍꯥꯏꯕꯤꯔꯝꯕꯖꯥꯠ ꯅꯠꯇꯦ ꯑꯩꯗꯤ ꯄꯣꯛꯇꯕꯤꯅꯤꯅ ꯀꯦꯕꯤ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯑꯩꯅ ꯍꯥꯏꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯉꯥꯡꯁꯤ ꯇꯥꯔꯒ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯅꯦ ꯍꯣ ꯅꯨꯡꯉꯥꯏꯒꯦꯔꯥ ꯅꯨꯡꯉꯥꯏꯔꯣꯏꯔꯥ ꯑꯩ ꯈꯪꯗꯦ ꯑꯩꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄꯅꯦ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯅꯤ ꯅꯣꯡꯃꯇ ꯃꯥꯅ ꯆꯠꯂꯝꯗꯥꯏꯗ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯝꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯁꯨ ꯍꯥꯏꯕ ꯇꯥꯕꯅꯤ ꯌꯥꯔꯦ ꯂꯦꯞꯄꯨ ꯅꯊꯧꯗꯣ ꯁꯠ ꯂꯣꯏꯁꯜꯂꯨ ꯏꯕꯣꯍꯜ ꯐꯤꯔꯣꯜꯒ ꯍꯣꯡꯗꯕꯤ ꯃꯆꯥꯒꯤ ꯀꯥꯗ ꯂꯥꯛꯏ ꯃꯥꯂꯦꯝꯁꯨ ꯊꯣꯡꯗꯣ ꯂꯣꯛ ꯇꯧꯗꯕꯤ ꯑꯗꯨꯝ ꯊꯅꯝꯃꯤ ꯏꯕꯣꯍꯜꯅ ꯆꯪꯉꯛꯄꯗ ꯃꯥꯂꯦꯝꯗꯣ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ ꯆꯥꯇꯣꯟ ꯃꯥꯂꯦꯝꯁꯨ ꯃꯄꯥꯒꯤ ꯃꯈꯣꯟ ꯇꯥꯕꯗꯨꯗ ꯌꯦꯡꯂꯛꯏ ꯑꯦꯛꯖꯥꯝꯁꯦ ꯗꯦꯠ ꯀꯌꯥꯗꯩꯅꯦꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 17ꯗꯩꯅꯦ ꯕꯕꯥ ꯀꯌꯥꯝ ꯔꯤꯚꯤꯖꯟ ꯆꯠꯄ ꯂꯣꯏꯁꯤꯜꯂꯕ ꯑꯌꯥꯝꯕꯅꯗꯤ ꯂꯣꯏꯔꯦ ꯕꯕꯥ ꯏꯪꯂꯤꯁꯀꯤ ꯁꯩꯔꯦꯡ ꯈꯔ ꯈꯛ ꯉꯥꯏꯔꯦ ꯑꯣ ꯀꯟꯅ ꯍꯣꯠꯅꯒꯗꯕꯅꯤ ꯏꯆꯥꯒꯤꯗꯃꯛ ꯏꯄꯥ ꯂꯩꯔꯤ ꯑꯗꯣ ꯅꯪꯕꯨ ꯑꯣꯖꯥꯁꯤꯡꯒ ꯇꯥꯟꯅꯅꯤꯡꯕ ꯗꯥꯎꯠ ꯂꯩꯕꯒ ꯂꯩꯔꯗꯤꯅꯦ ꯍꯦꯛꯇ ꯍꯥꯏꯔꯛꯑꯣ ꯏꯄꯥꯗ ꯏꯄꯥ ꯑꯣꯖꯥ ꯀꯧꯒꯦꯅꯦ ꯂꯩꯇ꯭ꯔꯦꯗ ꯕꯕꯥ ꯌꯥꯔꯅꯤ
ꯑꯩꯅ ꯑꯗꯨꯝ ꯔꯤꯚꯤꯖꯟ ꯆꯠꯂꯤꯁꯤꯅ ꯂꯣꯏꯅ ꯑꯦꯇꯦꯝ ꯇꯧꯕ ꯉꯝꯃꯅꯤꯗ ꯕꯕꯥ ꯍꯣ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯔꯦ ꯑꯗꯣ ꯅꯪꯕꯨ ꯉꯁꯥꯏ ꯀꯥꯏ ꯆꯠꯂꯨꯕ ꯃꯥꯂꯦꯝ ꯃꯃꯥꯇꯣꯟꯅ ꯃꯄꯥꯗ ꯀꯩꯀꯩꯅꯣ ꯈꯔ ꯍꯥꯏꯖꯤꯜꯂꯝꯂꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯅ ꯃꯄꯥꯅ ꯋꯥꯍꯪ ꯇꯧꯔꯛꯂꯤꯕꯅꯤ ꯑꯊꯣꯏꯕꯒ ꯅꯥꯎꯇꯣꯟꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯦꯟꯗ꯭ꯔꯥꯗ ꯕꯣꯔꯥ ꯆꯥꯕ ꯆꯠꯂꯨꯏ ꯑꯗꯣ ꯅꯪꯕꯨ ꯅꯃꯥꯗ ꯍꯥꯏꯔꯝꯗ꯭ꯔꯕꯣ ꯍꯥꯏꯔꯝꯒꯦ ꯇꯧꯕꯅꯤ ꯑꯩꯅ ꯆꯠꯂꯝꯗꯥꯏꯗ ꯏꯃꯥ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕ ꯃꯇꯥꯡ ꯑꯣꯏꯕ ꯏꯆꯦꯗꯕꯨꯗꯤ ꯍꯥꯏꯔꯝꯕꯅꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯏꯆꯥꯇꯣꯟ ꯂꯥꯏꯔꯤꯛ ꯑꯣꯏꯔꯥꯏꯖꯔꯣ ꯕꯕꯥꯁꯨ ꯐꯤꯔꯣꯜ ꯁꯦꯡꯗꯣꯛꯎꯈꯤꯒꯦ ꯏꯆꯥꯒꯤ ꯀꯣꯐꯤꯔ ꯀꯩꯅꯣ ꯕꯕꯥ ꯁꯦꯝꯕꯤꯔꯛꯀꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯏꯕꯣꯍꯜꯗꯨ ꯃꯥꯂꯦꯝꯅ ꯃꯃꯥ ꯅꯪ ꯂꯩꯔꯝꯃꯗꯤ ꯉꯁꯤ ꯑꯩꯅ ꯋꯥꯔꯤꯁꯤ ꯋꯥꯔꯝꯂꯣꯏꯀꯣ ꯕꯕꯥꯁꯨ ꯑꯩ ꯈꯛꯀꯤ ꯑꯣꯏꯕ ꯐꯪꯖꯔꯝꯒꯅꯤꯀꯣ ꯃꯃꯥ ꯇꯟꯖꯥ ꯑꯗꯨꯗ ꯀꯔꯣꯝꯗꯩꯅꯣ ꯈꯪꯗꯦ ꯉꯁꯥꯏ ꯕꯣꯔꯥ ꯆꯥꯐꯝꯗ ꯊꯦꯡꯅꯈꯤꯕꯤ ꯅꯨꯄꯤꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ ꯀꯩꯅꯣ ꯑꯩꯅ ꯃꯥꯕꯨ ꯅꯤꯡꯁꯤꯡꯉꯛꯏꯁꯤꯅ ꯉꯁꯥꯏ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨ ꯀꯩꯅꯣꯝꯗꯤ ꯇꯧꯏ ꯅꯠꯇꯦ ꯃꯥꯏꯗꯣ ꯑꯩ ꯄꯥꯝꯃꯤꯖꯥꯠꯂꯣ ꯑꯁ ꯀꯗꯣꯝꯗꯩ ꯋꯥꯈꯜꯅꯣ ꯁꯤꯅꯃꯨꯛ ꯖꯨꯅꯤꯌꯔ ꯁꯦꯅꯤꯌꯔ ꯃꯌꯥꯝꯅ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯄꯗ ꯅꯨꯄꯤ ꯑꯃꯇ ꯍꯟꯅ ꯌꯦꯡꯉꯣꯏ ꯍꯥꯏꯗꯅ ꯌꯦꯡꯗꯕꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯔꯤꯕꯤꯗꯨꯗ ꯑꯩꯅ ꯌꯦꯡꯉꯨꯏꯗꯨꯅ ꯀꯩꯒꯤ ꯑꯗꯨꯕꯨ ꯃꯦꯖꯤꯛꯀ ꯄꯥꯏꯖꯥꯠꯂꯣ ꯑꯁ ꯋꯥꯊꯤ ꯋꯥꯔꯦꯝ ꯑꯔꯤꯕꯤꯒꯤ ꯋꯥꯈꯜꯒ ꯃꯥꯡꯈ꯭ꯔꯣ ꯑꯝꯇ ꯂꯥꯏꯔꯤꯛ ꯄꯥꯒꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯏꯕꯦꯌꯥꯏꯅ ꯕꯦꯃꯥ ꯍꯤꯌꯥꯏꯅꯨꯅ ꯀꯩꯅꯣ ꯍꯣ ꯂꯨꯛꯂꯦꯟ ꯍꯥꯕ ꯌꯥꯔꯅꯤ ꯁꯅꯥꯏꯕꯦꯝꯃ ꯐꯃꯨꯡꯗꯩ ꯂꯦꯡꯊꯣꯛꯄꯤꯔꯛꯑꯣ ꯅꯃꯥ ꯑꯩꯅ ꯊꯧꯒꯜ ꯇꯧꯕ ꯂꯥꯛꯆꯔꯤꯕ ꯂꯦꯡꯉꯁꯤꯅꯦ ꯁꯅꯥꯏꯕꯦꯝꯃ ꯑꯁ ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯧꯅꯕꯤꯁꯦ ꯇꯧꯔꯗꯧꯅꯤ ꯑꯗꯨꯝ ꯆꯨꯝꯅ ꯂꯥꯛꯑꯣ ꯍꯥꯏꯔ ꯌꯥꯕꯁꯤꯗ ꯆꯨꯝꯅ ꯍꯥꯏꯕꯗꯗꯤ ꯁꯅꯥꯏꯕꯦꯝ ꯍꯣꯏ ꯂꯦꯡꯊꯣꯛꯄꯤꯔꯛꯄ꯭ꯔꯣ ꯑꯗꯨꯗꯤ ꯊꯧꯒꯜ ꯇꯧꯁꯤꯜꯂꯛꯄ ꯇꯥꯕ ꯌꯥꯔꯦ ꯂꯥꯛꯑꯣ ꯑꯝꯇ ꯅꯪ ꯑꯃ ꯏꯕꯦꯝꯃ ꯀꯔꯣꯝ ꯊꯣꯛꯇꯣꯏꯅꯣ ꯈꯪꯗꯦ ꯑꯔꯤꯕꯤꯗꯤ ꯑꯣꯏꯗꯧꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯒꯤ ꯊꯕꯛ ꯑꯝꯇ ꯁꯨꯅꯤꯡꯗꯦ ꯅꯌꯨꯝꯒ ꯄꯥꯟꯈꯤꯅꯨꯀꯣ ꯏꯃꯥ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩꯁꯦ ꯆꯍꯤ 12 ꯁꯨꯕꯗ ꯉꯥꯏꯔꯤ ꯀꯥꯏꯗꯤ ꯑꯔꯤꯕꯤꯅꯣ ꯏꯃꯥ ꯂꯩꯁꯥꯕꯤ ꯐꯥꯎ ꯐꯥꯗ꯭ꯔꯤ ꯑꯔꯤꯕꯤ ꯑꯔꯤꯕꯤꯌꯦ ꯏ ꯀꯥꯔꯛꯀꯅꯤꯍꯦ ꯈꯣꯏꯃꯨꯅ ꯍꯥꯏ ꯀꯩꯗꯧꯅꯔꯦ ꯑꯃꯨꯛ ꯆꯥꯛ ꯆꯥꯕꯩ ꯀꯧꯔꯨꯁꯨ ꯍꯥꯏꯔꯒ ꯈꯟꯅꯔꯒ ꯊꯣꯛꯂꯛꯏꯁꯤꯕꯣ ꯕꯕꯥ ꯑꯩꯈꯣꯏ ꯃꯃꯥꯁꯦ ꯗꯣꯛꯇꯔ ꯂꯦꯅꯤꯟ ꯃꯅꯥꯛꯇ ꯄꯨꯗ ꯌꯥꯔꯔꯣꯏ ꯅꯃꯥꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯍꯣ ꯆꯍꯤ 12 ꯈꯛ ꯁꯨꯕꯗ ꯉꯥꯏꯔꯤꯕ ꯑꯩꯕꯨ ꯑꯔꯤꯕꯤꯅꯤ ꯅꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯍꯥꯏꯕ꯭ꯔꯅꯦ ꯏꯆꯥꯗ ꯍꯣꯏ ꯍꯥꯏꯔꯤꯅꯤ ꯑꯗꯨꯗꯤ ꯅꯃꯥꯁꯦ ꯆꯍꯤ 10 ꯃꯌꯨꯝ ꯄꯥꯜꯂꯛꯄ ꯑꯗꯨꯅꯅꯤ ꯃꯥꯒꯤ ꯆꯍꯤꯗꯩꯗꯤ ꯏꯆꯥꯅ ꯀꯨꯏꯅ ꯂꯩꯕꯁꯤꯗꯅꯦ ꯀꯂꯛꯆꯗꯅ ꯇꯧꯔꯤꯅꯤ ꯏꯆꯥꯁꯤꯗꯤ ꯇꯥꯁꯤꯟꯅꯔꯨꯅꯨ ꯏꯆꯥꯅ ꯂꯩꯁꯥꯅꯤꯡꯕ ꯃꯇꯝ ꯐꯥꯎꯕ ꯂꯩꯁꯥꯍꯟꯗꯧꯔꯤꯕꯅꯤꯅꯦ ꯑꯁ ꯌꯥꯝ ꯀꯨꯏꯅ ꯂꯩꯁꯥꯕꯗꯤ ꯇꯜꯂꯤꯗ ꯕꯕꯥ ꯃꯤꯅ ꯑꯔꯤꯕꯤ ꯈꯨꯃꯨꯊꯣꯛ ꯍꯥꯏꯅꯂꯛꯅꯕꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦꯕ ꯏꯕꯦꯌꯥꯏꯅ ꯃꯁꯤ ꯌꯦꯡꯉꯨꯅꯦꯍꯦ ꯀꯌꯥꯗꯤ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯅꯣ ꯃꯄꯥꯁꯤꯗꯕꯨ ꯁꯤꯒꯨꯝꯕ ꯋꯥ ꯍꯥꯏꯅꯤꯅ ꯍꯥꯏꯔꯤꯁꯤꯕꯣ ꯃꯤ ꯑꯆꯨꯝꯕ ꯍꯥꯏꯕꯕꯨ ꯀꯩꯗꯧꯔꯒꯦ ꯅꯠꯇ꯭ꯔꯣ ꯕꯕꯥ ꯃꯥꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯁꯦꯡꯕꯇ ꯍꯥꯏꯒꯗꯕꯅꯤ ꯑꯩ ꯃꯃꯥ ꯌꯥꯔꯦ ꯆꯥꯛꯁꯤ ꯏꯪꯅ ꯆꯥꯔꯁꯤ ꯑꯉꯥꯡꯒ ꯃꯥꯟꯅꯔꯨꯅꯨ ꯀꯩꯗꯧꯔꯒꯦ ꯃꯈꯣꯏ ꯕꯕꯥꯅ ꯀꯟꯈꯠꯄꯗ ꯑꯉꯥꯡꯁꯦ ꯅꯥꯎ ꯌꯥꯝ ꯆꯥꯎꯁꯤꯜꯂꯛꯑꯕꯅꯤ ꯌꯥꯔꯤꯕ ꯃꯃꯥ ꯍꯣꯏ ꯇꯨꯃꯤꯟ ꯂꯩꯖꯔꯒꯦ ꯅꯄꯥ ꯅꯆꯥ ꯑꯗꯨꯝ ꯃꯥꯟꯅꯖꯧ ꯍꯌꯦꯡ ꯁꯣꯏꯔꯒꯅꯦ ꯑꯩ ꯌꯥꯎꯗꯦꯀꯣ ꯁꯣꯏꯔꯣꯏ ꯑꯄꯥꯝꯕ ꯅꯨꯄꯥ ꯑꯃ ꯐꯥꯔꯒ ꯅꯝꯂꯩ ꯂꯩꯁꯤꯟꯈ꯭ꯔꯗꯧꯅꯦ ꯗꯣꯟ ꯋꯥꯔꯤ ꯄꯂꯦꯝ ꯅꯨꯡꯁꯤꯕꯤ ꯁꯣꯏꯔꯣꯏꯍꯦ ꯏꯕꯦꯝꯃ ꯅꯪ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯉꯁꯤꯗꯤ ꯍꯤꯌꯥꯏꯅꯨ ꯉꯟꯅ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯃꯥꯕꯨ ꯍꯧꯗꯣꯛꯏ ꯃꯃꯥ ꯍꯧꯒꯠꯂꯣ ꯊꯦꯡꯉꯦ ꯏꯕꯦꯌꯥꯏꯁꯨ ꯃꯥꯒꯤ ꯍꯧꯒꯠꯄ ꯃꯇꯝ ꯑꯣꯏꯕꯅ ꯃꯆꯥꯅ ꯀꯧꯔꯤꯗꯨ ꯇꯥꯔꯗꯨꯅ ꯃꯈꯣꯏ ꯀꯥꯒꯤ ꯊꯣꯡ ꯍꯥꯡꯗꯣꯔꯛꯏ ꯀꯩꯗꯧꯔꯦ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯑꯩ ꯀꯣꯂꯦꯖ ꯉꯟꯅ ꯆꯠꯇꯣꯏꯅꯤ ꯆꯥꯛ ꯊꯣꯡꯉꯨ ꯀꯩ ꯂꯩꯒꯦ ꯀꯣꯂꯦꯖꯇ ꯑꯁ ꯊꯕꯛ ꯂꯩꯌꯦꯕ ꯉꯟꯅ ꯆꯠꯇꯕ ꯌꯥꯗꯦ ꯆꯠꯂꯣ ꯆꯥꯛ ꯊꯣꯡꯉꯨꯔꯣ ꯏꯃꯨꯡ ꯃꯅꯨꯡꯒ ꯂꯣꯏꯁꯤꯜꯂꯒ ꯏꯔꯨ ꯃꯥꯏꯊꯔꯒ ꯂꯥꯏ ꯙꯨꯞ ꯊꯥꯎꯃꯩ ꯊꯥꯕ ꯂꯣꯏꯔꯒ ꯆꯥꯛꯇꯣ ꯊꯣꯡꯗꯧꯕ ꯑꯩ ꯊꯕꯛ ꯌꯥꯝ ꯋꯥꯠꯂꯤꯀꯣ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯆꯥꯛ ꯀꯅꯥꯅ ꯊꯣꯡꯅꯒꯦ ꯁꯣꯅꯣ ꯑꯁ ꯑꯩ ꯑꯇꯩ ꯊꯕꯛꯇꯣ ꯇꯧꯕꯤꯔꯒꯦꯕ ꯅꯪ ꯆꯥꯛꯇꯣ ꯈꯛ ꯊꯣꯡꯉꯨꯔꯣ ꯆꯣ ꯊꯦꯡꯉꯦꯕ ꯏꯃꯥ ꯍꯩ ꯅꯪꯅꯤꯀꯣ ꯑꯩ ꯇꯧꯔꯛꯀꯦ ꯌꯥꯝ ꯆꯔꯥꯡꯅꯅꯨ ꯃꯃꯥꯅ ꯍꯥꯏꯔꯤꯗꯣ ꯇꯥꯗꯕꯤ ꯆꯠꯈ꯭ꯔꯦ ꯍꯤꯌꯥꯏꯅꯨꯗꯨ ꯕꯥꯠꯔꯨꯝ ꯆꯪꯗꯨꯅ ꯏꯁꯤꯡ ꯁꯥꯍꯜꯂꯝꯃꯤ ꯑꯗꯨꯒ ꯊꯣꯔꯛꯇꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯁꯤꯜꯂꯤ ꯏꯕꯦꯌꯥꯏꯁꯨ ꯏꯔꯨꯖꯊꯣꯛꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯍꯤꯌꯥꯏꯅꯨ ꯊꯕꯛ ꯂꯣꯏꯔꯒ ꯍꯦꯟꯊꯣꯏꯗ ꯐꯣꯟ ꯇꯧꯁꯤꯜꯂꯤ ꯑꯃꯗꯨꯁꯨ ꯑꯗꯨꯝ ꯄꯥꯏꯈꯠꯂꯛꯏ
ꯍꯦꯟꯊꯣꯏꯅ ꯍꯜꯂꯣ ꯍꯤꯌꯥꯏꯅꯨꯅ ꯂꯣꯏꯁꯤꯜꯂꯣ ꯑꯩ ꯂꯣꯏꯗꯧꯔꯤ ꯀꯩꯅꯣ ꯁꯨꯡꯉꯟꯅ ꯂꯣꯏꯁꯤꯜꯂꯣ ꯑꯩ ꯂꯥꯛꯄꯗ ꯂꯣꯏꯔꯝꯗ꯭ꯔꯗꯤꯅꯦ ꯅꯇꯣꯝ ꯂꯩꯖꯍꯧꯔꯅꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯨꯡꯉꯟꯅ ꯆꯠꯅꯤꯡꯉꯤꯁꯤꯅ ꯊꯝꯃꯣ ꯂꯣꯏꯁꯤꯜꯂꯝꯃꯣ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯀꯛꯊꯠꯂꯤ ꯍꯦꯟꯊꯣꯏꯅ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ ꯑꯩꯗꯤ ꯄꯦꯜꯂꯕꯅꯤꯗ ꯍꯥꯏꯔꯒ ꯇꯟꯅ ꯍꯧꯒꯠꯇꯨꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯁꯣꯝꯗ ꯍꯤꯌꯥꯏꯅꯨꯁꯨ ꯃꯃꯥꯗꯒꯤ ꯄꯩꯁꯥ ꯂꯧꯔꯒ ꯊꯣꯛꯂꯛꯏ ꯍꯦꯟꯊꯣꯏ ꯍꯣꯏꯒ ꯌꯥꯝ ꯅꯛꯅꯩ ꯊꯣꯡꯒꯥꯜ ꯑꯃ ꯑꯅꯤ ꯆꯠꯂꯒ ꯑꯗꯨꯝ ꯂꯩ ꯍꯤꯌꯥꯏꯅꯨꯒꯤ ꯃꯃꯥꯒ ꯍꯦꯟꯊꯣꯏꯒꯤ ꯃꯃꯥꯒ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯍꯤꯌꯥꯏꯅꯨꯅ ꯅꯣꯡꯃꯈꯛ ꯍꯜꯂꯤ ꯍꯦꯟꯊꯣꯏꯗꯒꯤ ꯑꯗꯨꯅ ꯃꯤꯡ ꯑꯗꯨꯝ ꯀꯧꯅꯩ ꯃꯆꯤꯟ ꯃꯅꯥꯎꯁꯨꯅꯤ ꯃꯃꯥꯟꯅꯕꯤꯁꯨꯅꯤ ꯑꯇꯩꯒ ꯇꯤꯟꯅꯔꯁꯨ ꯀꯌꯥ ꯀ꯭ꯂꯣꯁ ꯑꯣꯏꯗꯦ ꯌꯧꯔꯦ ꯍꯤꯌꯥꯏꯅꯨꯗꯨ ꯍꯦꯟꯊꯣꯏꯒꯤ ꯀꯥ ꯇꯝꯅ ꯀꯧꯗꯨꯅ ꯂꯥꯛꯏ ꯍꯦꯟꯊꯣꯏ ꯏꯕꯦꯊꯣꯏꯅ ꯍꯩꯃ ꯕꯦꯃꯥ ꯀꯩꯅꯣꯅꯦ ꯑꯁꯨꯛ ꯉꯟꯅ ꯅꯠꯇꯦ ꯅꯣꯏꯕꯨ ꯀꯣꯂꯦꯖꯇ ꯀꯩ ꯂꯩꯒꯦ ꯆꯥ ꯊꯕꯛ ꯂꯩ ꯑꯗꯨꯏꯅꯤ ꯍꯦꯟꯊꯣꯏꯗꯤ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕꯣ ꯈꯪꯗꯦꯅꯦ ꯃꯥꯒꯤ ꯀꯥꯗ ꯌꯦꯡꯉꯨ ꯍꯣꯏ ꯆꯥ ꯍꯤꯌꯥꯏꯅꯨ ꯍꯦꯟꯊꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯂꯣꯏꯗ꯭ꯔꯤꯕꯣ ꯍꯣ ꯂꯣꯏꯔꯦ ꯆꯠꯁꯤ ꯂꯥꯛꯎ ꯉꯥꯏꯍꯥꯛꯇ ꯐꯝꯈꯣꯍꯦ ꯐꯝꯃꯔꯣꯏ ꯊꯦꯡꯉꯦ ꯂꯥꯛꯎ ꯍꯦꯟꯊꯣꯏ ꯕꯦꯒꯇꯣ ꯐꯠ ꯌꯥꯟꯁꯤꯜꯂꯒ ꯂꯥꯛꯑꯣ ꯏꯕꯦꯝꯃ ꯍꯦꯟꯊꯣꯏꯒꯤ ꯀꯥꯗꯒꯤ ꯄꯨꯟꯅ ꯀꯨꯝꯃꯤꯟꯅꯔꯛꯏ ꯏꯕꯦꯊꯣꯏꯅ ꯂꯥꯛꯑꯣ ꯅꯣꯏꯒꯤ ꯆꯥꯅꯕ ꯁꯦꯝꯃꯤ ꯆꯥꯃꯤꯟꯅꯈ꯭ꯔꯣ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯆꯥꯕ ꯂꯣꯏꯔꯒ ꯊꯣꯔꯛꯏ ꯍꯤꯌꯥꯏꯅꯨꯅ ꯒꯥꯔꯤ ꯃꯆꯥꯗ ꯊꯧꯏ ꯍꯦꯟꯊꯣꯏꯅ ꯇꯣꯡꯏ ꯀꯣꯂꯦꯖ ꯔꯣꯝꯗ ꯒꯥꯔꯤꯗꯣ ꯊꯧꯗꯕꯤ ꯂꯝꯈꯥꯏꯔꯣꯝꯗ ꯑꯣꯏꯅ ꯂꯥꯛꯏ ꯍꯦꯟꯊꯣꯏꯅ ꯀꯩꯅꯣ ꯀꯣꯂꯦꯖ ꯆꯠꯁꯦ ꯍꯥꯏꯔꯒ ꯂꯝꯈꯥꯏꯔꯣꯝꯗ ꯒꯥꯔꯤ ꯊꯧꯏꯁꯤꯕꯣ ꯇꯨꯃꯤꯟ ꯇꯣꯡꯉꯣ ꯏꯕꯦꯝꯃ ꯀꯩ ꯂꯩꯒꯦ ꯍꯥꯏꯕ ꯑꯗꯨꯃꯗꯤ ꯍꯥꯏꯕ ꯌꯥꯏꯗꯅ ꯍꯣ ꯊꯕꯛ ꯂꯩꯌꯦ ꯊꯕꯛ ꯑꯗꯣ ꯀꯩ ꯊꯕꯛꯅꯣ ꯍꯥꯏꯕ ꯇꯨꯃꯤꯟ ꯇꯣꯡꯉꯣꯝꯅꯤ ꯅꯪꯕꯣ ꯁꯨꯝ ꯊꯧꯔꯛꯄꯅ ꯂꯝꯈꯥꯏ ꯌꯧꯔꯦ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯒꯥꯔꯤꯗꯣ ꯈꯥꯝꯃꯤ ꯀꯨꯝꯃꯣ ꯀꯩꯒꯤꯅꯣ ꯒꯥꯔꯤ ꯈꯥꯝꯒꯦꯕ ꯁꯥꯏꯠꯇ ꯍꯦꯟꯊꯣꯏꯗꯣ ꯀꯨꯝꯊꯈ꯭ꯔꯦ ꯍꯤꯌꯥꯏꯅꯨ ꯒꯥꯔꯤꯗꯨ ꯁꯥꯏꯠꯇ ꯂꯩꯁꯤꯜꯂꯒ ꯈꯥꯝꯃꯤ ꯑꯗꯨꯒ ꯂꯦꯞꯇꯨꯅ ꯂꯩ ꯍꯦꯟꯊꯣꯏꯅ ꯀꯩꯗꯧꯕꯅꯣ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯥꯛꯏꯁꯦ ꯊꯕꯛ ꯂꯩꯕꯩ ꯑꯗꯨꯝ ꯌꯦꯡꯉꯣ ꯉꯥꯏꯍꯥꯛ ꯂꯩꯔ ꯈꯪꯉꯛꯀꯅꯤ ꯉꯥꯏꯍꯥꯛ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩ ꯍꯤꯌꯥꯏꯅꯨꯗꯤ ꯃꯃꯤꯠꯇꯨ ꯌꯦꯡꯕ ꯁꯨꯡꯂꯦꯞ ꯍꯦꯛ ꯂꯦꯞꯇꯦ ꯍꯦꯟꯊꯣꯏ ꯄꯣꯔꯣꯛ ꯁꯣꯟꯕ ꯂꯦꯞꯇꯦ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯌꯦꯡꯂꯤꯉꯩ ꯅꯥꯀꯟꯗꯒꯤ ꯅꯨꯄꯥ ꯑꯅꯤꯈꯛꯅ ꯁꯤꯇꯝꯅ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯍꯦꯟꯊꯣꯏ ꯂꯩꯊꯣꯛꯇꯨꯅ ꯀꯔꯤ ꯊꯣꯌꯥ ꯌꯧꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯈꯔ ꯋꯥꯠꯂꯤ ꯃꯣꯏꯔꯥꯡ ꯕꯖꯥꯔ ꯍꯦꯜꯂꯒ ꯁꯨꯝ ꯊꯧꯊꯔꯣ ꯑꯗꯨꯒ ꯃꯤꯗ ꯑꯗꯨꯝ ꯍꯪꯉꯣ ꯈꯨꯃꯛꯑꯅꯤ ꯀꯤꯂꯣꯃꯤꯇꯔ ꯀꯌꯥꯝ ꯆꯠꯂꯤꯒꯦ ꯑꯗꯨꯗꯤ ꯁꯥꯏꯟꯕꯣꯔꯗ ꯊꯦꯠꯄ꯭ꯔꯥ ꯌꯦꯡꯉꯣ ꯑꯗꯨꯗ ꯑꯗꯨꯝ ꯊꯥꯔꯝꯃꯅꯤ ꯔꯦꯛꯁꯅ ꯌꯥꯝ ꯇꯥꯈꯠꯂꯤꯗ ꯑꯁꯦꯡꯕ ꯍꯥꯏꯕꯅꯤ ꯇꯥꯈꯠꯄ ꯅꯠꯇꯦ ꯑꯗꯣ ꯏꯆꯜ ꯑꯅꯤꯃꯛ ꯁꯛꯁꯨ ꯂꯣꯏꯅ ꯐꯖꯩ ꯃꯤꯡ ꯈꯪꯖꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯑꯩꯒꯤꯅ ꯀ꯭ꯋꯥꯛꯂꯩ ꯃꯥꯒꯤꯅ ꯃꯣꯗꯨꯂꯩ ꯀꯧꯏ ꯑꯣ ꯌꯥꯝ ꯐꯖꯩꯅꯦ ꯃꯤꯡ ꯐꯥꯎꯗꯤ ꯐꯖꯕꯅꯤ ꯌꯥꯝꯕꯨꯡ ꯔꯥꯕꯣꯟꯒꯤ ꯃꯆꯟ ꯁꯨꯄꯔꯂꯦꯈꯥꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ ꯑꯣ ꯇꯟꯖꯥꯗꯨꯗ ꯍꯤꯌꯥꯏꯅꯨꯗꯨ ꯀꯅꯥꯅꯣꯃ ꯎꯈ꯭ꯔꯒꯨꯝ ꯍꯦꯟꯊꯣꯏꯗ ꯂꯩꯁꯤꯟꯗꯨꯅ ꯂꯥꯛꯎ ꯀꯥꯏꯗꯅꯣ ꯇꯣꯡꯉꯛꯑꯣ ꯍꯦꯟꯊꯣꯏꯁꯨ ꯒꯥꯔꯤꯗ ꯀꯥꯈꯠꯂꯤ ꯍꯦꯟꯊꯣꯏ ꯍꯦꯛ ꯀꯥꯔꯛꯄꯒ ꯍꯤꯌꯥꯏꯅꯨ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯕ ꯍꯧꯔꯦ ꯍꯟꯗꯛꯁꯨ ꯀꯣꯂꯦꯖ ꯔꯣꯝꯗ ꯆꯠꯇꯕꯤ ꯁꯨꯝ ꯍꯥꯏꯒꯠꯈꯤꯕꯗꯨꯗ ꯀꯥꯏꯗꯅꯣꯝꯅꯤ ꯅꯨꯄꯤ ꯅꯪꯕꯣ ꯑꯁꯤꯗ ꯍꯥꯏꯔꯒ ꯒꯥꯔꯤ ꯑꯃꯒꯤ ꯃꯅꯤꯡꯗ ꯇꯥꯟꯅꯩ ꯒꯥꯔꯤꯗꯨ ꯑꯦꯗꯚꯥꯟꯁ ꯁ꯭ꯀꯨꯜ ꯃꯃꯥꯡꯗ ꯈꯥꯝꯃꯤ ꯑꯊꯣꯏꯕ ꯃꯥꯂꯦꯝ ꯅꯥꯎꯇꯣꯟ ꯃꯈꯣꯏ ꯄꯨꯟꯅ ꯀꯨꯝꯊꯔꯛꯏ ꯍꯦꯟꯊꯣꯏ ꯃꯈꯣꯏ ꯎꯕꯗꯒꯤ ꯍꯧꯖꯤꯛ ꯈꯛꯇ ꯋꯥꯈꯜ ꯇꯥꯔꯛꯏ ꯉꯁꯥꯏꯗꯒꯤ ꯍꯤꯌꯥꯏꯅꯨꯅ ꯊꯤꯔꯤꯕꯁꯤ ꯃꯥꯂꯦꯝꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯑꯣ ꯅꯪꯅ ꯉꯁꯥꯏꯗꯩ ꯉꯥꯏꯔꯤꯁꯦ ꯑꯁꯤꯒꯤ ꯑꯉꯥꯡꯁꯦ ꯑꯣꯏꯔꯦ ꯃꯥꯅꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯩ ꯃꯃꯤꯡ ꯍꯪꯕꯤꯒꯦꯁꯦ ꯅꯪꯅ ꯌꯥꯝ ꯄꯥꯝꯖꯔꯗꯤ ꯍꯪꯉꯨꯅꯦ ꯅꯨꯄꯤ ꯊꯣꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯍꯪꯒꯦ ꯏꯕꯣꯍꯜꯅ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯀꯦ ꯐꯖꯅ ꯀ꯭ꯂꯥꯁ ꯌꯥꯎꯀꯣ ꯍꯣꯏ ꯕꯕꯥ ꯏꯕꯣꯍꯜ ꯆꯠꯈ꯭ꯔꯦ ꯃꯥꯂꯦꯝ ꯍꯣꯏꯗꯨ ꯁ꯭ꯀꯨꯜ ꯔꯣꯝꯗ ꯆꯪꯕ ꯍꯧꯈ꯭ꯔꯦ ꯍꯦꯟꯊꯣꯏꯗꯨ ꯁꯣꯔꯣꯛ ꯋꯥꯡꯃ ꯂꯥꯟꯊꯣꯛꯑꯒ ꯃꯥꯂꯦꯝ ꯍꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯈꯪꯍꯧꯗ ꯅꯥꯀꯟꯗꯒꯤ ꯐꯩꯖꯤꯜꯂꯛꯄ ꯅꯨꯄꯥ ꯑꯃꯒ ꯒ꯭ꯔꯣꯡ ꯍꯦꯛ ꯋꯥꯏꯁꯤꯜꯂꯨꯔꯦ